State is the thokliba echao na maram oiduna lupa crore taramanga room gi life saving drug sing manghankhre haiduna miyamna life saving drug asi henna leisillaga thambiganu haina Manipur chemist and druggist association MCDA gi secretary thokjom dizamani appeal tourakli ngasi gambir sing shopping arcade third floor da leiba MCDA gi office da pangthokiba paugi miphamamada wafamasi thokjom dizamani na phongdokhibani paugi miphamadu da MCDA gi president RK Rakesh susarugyaki thokjom dizamani na makha taraduna cyclone remal na maramoiduna akanma nong chukhibadagi Imphal turel amadi nambul turel gi launambal kaiduna ising pathorakpadagi Imphal East district amadi Imphal West district ki mafam kaya yauna pauna kaithel amadi thangal kaithel su ising thumjin khi ising thumjin khibadagi BT road nagamapal MG avenue yauna pauna amadi thangal kaithel ani da leiba dukan kaya da thamba chana thaknaba potlam kaya yauna life saving drug ki stockist amadi pharmacy kaya da su chauna amangata nanghanki echao asida lupa crore taramanga rom gi oigedaba life saving drug sing chada marfudra dagi marfudra manga fawba manghanki amang ata asigi damak senpham khara hantok piraknaba AIOCD na haizabani Manipur lengak na su mang thokliba sing asida mating pangbiyu amaromda haujik Imphal Dimapur lambi da mafam marida landslide thokpadagi life saving drug purakpa gari sing lambi da panduna leiri gari sing asina Imphal yaroklabadi life saving drug watpagi khodong chadaba kharmakhaidi kokhan bangamgani haki Singi Sausina Marumega, Maruina, Imphal Yada Ladiba, with medicine wholesaler of the retailers in the 90 to 95% who Hariba, Singi Sausina among my peer. Aduna, approximately a book Adum Dukan Humba Honedri, Amana. Hause, Hitak Tumjangi Vita Singja, Rom, Aquinasum Pazavada, my and the report of Vodas Helikani, above 15 crore Hitakse, Mangan Vegeta, damage to Sanga, Yahuda Hidare. High Hidalang Taxi, company Kudimuna, Lui Halakatu, Hanbaya of Hidaxium Yauri. Tamjaning Budi, Shena, Hidaki, Wabaje, Tangi, Mayona, Paya, Adubu, Masi Hire and a patient Zingna, Nataga, customers in the retailers in the Hamu, the Bugina Traga, Henna, Lesson Bar, Nataga Henna, Tobutito, Vigano. Gourmet Haitegi, Kitang Yara, the compensation, Kara, PB Yara, the Madu Data, the Picacharaga. 100% monetary government Haitegi, or Maryland, authority compensation, Karan Hanjib, the association market, Yamna, Harogeni, and Marisho, market, Harogeni.